ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯃꯪꯒꯣꯜ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟ ꯃꯌꯥꯝ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯀꯅꯥꯒꯨꯝꯕꯅ ꯃꯪꯒꯣꯜ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯡ ꯇꯔꯦꯠꯀ ꯃꯤꯅꯤꯠ ꯇꯔꯥ 하예. 레디. 아이고 빨리 들어오게. 아니 나봐. 좀더 내가 이 보고 durante 우가 깨니까데 나봐 이 번째 나봐. 강바다라. 이චꯤꯟ mayam thank you saya sarma like dan thank you sunita dukan mangga tu 이렇게. sunita mama dukan mama 누가 먹고 우리 주민이 mayam support tꯧbiꯌꯨ support 레디. ꯑꯩ ꯏꯆꯟ ꯕꯤꯕꯤ ꯂꯥꯛꯑꯦ ꯀꯀꯥꯅ ꯐꯣꯟ ꯇꯧꯕ ꯊꯥꯡꯒꯠꯇꯦ ꯏꯟꯗꯣꯝꯆꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕꯅꯤꯅ ꯍꯥꯕꯤ ꯖꯥꯕꯤ ꯈꯔ ꯇꯧꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯐꯣꯟꯁꯨ ꯊꯥꯡꯒꯠꯄꯤꯗ꯭ꯔꯦ 이ꯆꯤꯟ ꯃꯌꯥꯝ support tꯧbiꯌꯨ support 이ꯆꯤꯟ mayam ꯏꯟꯗꯣꯝꯆꯥꯅ ꯐꯣꯟ ꯇꯧꯕꯁꯨ ꯊꯥꯡꯒꯠꯄꯤꯗ꯭ꯔꯦ ꯁꯔꯖꯔꯤ ꯇꯧꯔꯨꯕꯒꯤꯅꯤ ꯀꯀꯥ ꯁꯥꯎꯅꯨꯀꯣ ꯑꯗꯨꯏꯁꯨ ꯍꯥꯏꯔꯛꯇꯦ ꯅꯪꯒꯤ ꯏꯅꯥꯎꯅꯁꯨ ꯍꯥꯏꯔꯛꯇꯦ ꯅꯪ ꯌꯨꯝꯗ ꯂꯩ ꯍꯥꯏ ꯑꯗꯣ 이태ꯃ ꯖꯦꯀꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯦꯡꯛ ꯌꯨ 이태ꯃ support ꯇꯧꯕꯤ ꯊꯥꯒꯠꯆꯔꯤ ꯈꯤꯇꯪ ꯇꯞꯍꯜꯂꯣ ꯑꯗꯨꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯉꯁꯥꯏꯁꯨ ꯏꯟꯗꯣꯝꯆꯥꯁꯨ ꯐꯣꯟ ꯇꯧꯔꯦ ꯀꯀꯥꯁꯨ ꯃꯌꯥꯝ ꯇꯧꯔꯦ ꯐꯣꯟꯗꯣ ꯊꯥꯡꯒꯠꯄ ꯌꯥꯏ ꯃꯥꯅꯁꯨ ꯀꯔꯤꯝꯇ ꯄꯨꯕ ꯄꯥꯎ ꯐꯪꯗꯦ ꯀꯀꯥꯁꯨ ꯏꯁꯩꯗ ꯍꯜꯂꯛꯄꯒ ꯍꯪꯉꯦ ꯕꯦꯕꯤ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯐꯣꯟꯗꯤ ꯊꯥꯡꯒꯠꯄꯤꯔꯛꯇ꯭ꯔꯦꯗꯅ ꯀꯀꯥꯅ ꯐꯣꯟ ꯃꯁꯦ ꯀꯀꯥꯒꯤ ꯅꯝꯕꯔꯁꯨ ꯅꯣꯏꯅ ꯕꯤꯖꯤ ꯊꯝꯗꯣꯏꯅ ꯕ꯭ꯂꯣꯛ ꯇꯧ ꯊꯝꯕꯤꯔꯦ ꯏꯟꯗꯣꯝꯆꯥꯒꯤ ꯅꯝꯕꯔꯁꯨ ꯀꯣꯜ ꯆꯪꯗꯅꯕ ꯍꯥꯏꯅ ꯕꯤꯖꯤ ꯊꯝꯕꯤꯔꯦ ꯑꯗꯨꯅ ꯀꯣꯜ ꯇꯧꯕ ꯈꯨꯗꯤꯡ ꯕꯤꯖꯤ ꯍꯥꯏꯅ ꯂꯩꯔꯦ ꯐꯔꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯅꯥꯕ ꯐꯔꯣꯀꯣ ꯅꯥꯕ ꯆꯠꯇꯦꯀꯣ ꯏꯆꯟꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅ ꯖꯩꯖꯩ ꯍꯥꯏꯔꯦ ꯏꯇꯩꯃ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ support ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯕꯤꯕꯤꯁꯦ ꯃꯁꯥ ꯉꯝꯗ ꯂꯩꯔꯝꯅꯤ ꯃꯌꯥꯝꯅ ꯏꯁꯣꯔꯗ ꯊꯧꯅꯤꯕꯤꯌꯨꯀꯣ ꯊꯝꯗꯦ ꯀꯀꯥ ꯊꯝꯗ꯭ꯔꯒ ꯀꯔꯝ ꯍꯥꯏꯅ ꯀꯣꯜꯗꯣ ꯇꯧꯕ ꯃꯇꯝꯗ ꯕꯤꯖꯤ ꯍꯥꯏꯅ ꯌꯥꯝ ꯀꯣꯜ ꯇꯧꯕꯗꯨꯕꯨ ꯃꯦꯁꯦꯖꯇꯤ ꯂꯥꯛꯑꯝꯅꯤ ꯏꯟꯗꯣꯝꯆꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯑꯉꯥꯡꯁꯨ ꯐꯣꯟ ꯇꯧꯔꯦ ꯑꯗꯣ ꯏꯅꯥꯎꯄꯥꯅ ꯄꯥꯏꯔꯦ ꯏꯅꯥꯎꯄꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯇꯥꯟꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯔꯗꯤ ꯄꯣꯊꯥꯔꯣꯀꯣ ꯄꯣꯊꯥꯔꯣ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯇꯧꯔꯛꯀꯦ ꯑꯩ ꯉꯁꯤ ꯈꯛꯇ ꯑꯩꯅ ꯄꯥꯏꯕꯅꯤ ꯑꯩ ꯏꯆꯟꯕꯨ ꯅꯥꯕ ꯐꯔꯣꯀꯣ ꯀꯀꯥꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯅꯤ ꯏꯆꯟꯒꯤꯗꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯥꯕ ꯐꯔꯣꯀꯣ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯁꯨ ꯁꯟꯗꯥꯗ ꯂꯩꯍꯧꯔꯤ ꯍꯌꯦꯡ ꯑꯉꯥꯡ ꯇꯤꯆꯔ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦꯅ ꯑꯉꯥꯡꯁꯤꯡꯗꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯃꯗꯨꯒ ꯀꯟꯅ ꯖꯒꯣꯏ ꯗꯥꯟꯁ ꯇꯧꯍꯧꯔꯤ ꯇꯝꯍꯧꯔꯤ ꯏꯟꯗꯣꯝꯆꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯌꯦꯡꯅ ꯁꯣꯟ ꯂꯩꯍꯧꯔꯦ ꯁꯟꯗꯥꯗ ꯃꯥꯁꯨ ꯐꯣꯟ ꯇꯧꯗꯦ ꯐꯣꯟ ꯇꯧꯔꯒ ꯕꯤꯖꯤ ꯊꯝꯖꯤꯜꯂꯦ ꯃꯥꯅ ꯑꯗꯨꯅ ꯐꯣꯟ ꯇꯧꯕ ꯇꯜꯂꯦ ꯍꯥꯏ ꯑꯣꯀꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯕꯦꯕꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯊꯝꯃꯣꯀꯣ ꯑꯩ ꯏꯆꯟꯗ ꯌꯥꯝꯅ ꯐꯕ ꯑꯣꯏꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ
Sino mày support tốt view, sino mày hàng là view. Hari ini jani jalan khang de, hai bang ngam de. Hai baby potaro ko. Tentu akan nungai tapi kalau nungai sendiri. Kau kita mah kenyang sungge, untuk kumbiro. Wow, ai chân viêm trà sù lại, hai hoa cha, ai lại, welcome, viêm trà welcome, trai sinh thùng ở buổi viêm trà, lại tổ cái đông trà cái đó, còn, yam là yahon bro, yahon đuôi bro, cả anh này đi yahon đến na, tàu đấy, cả kakana dia ibu kesumli tana kanba mariko kaiwano haisibo jam yahon bro kaka aina di yaujening dana tauri aduga kakana dia ibu kesumli tana kanba mariko kasu du kanbi wande da bibi hakjang nungai tab duga kakana haibani dai chan bunung si dana yahon dana tawbani yahon dana tawbana tene bibiya nasa nungai ta duga kakana pothau haibani da sana kari gi chan bu holu tuno kap kanu se haur da ma ge hona bi dumai kap pari lo sal lage lb ga batha da lage tawro bani oja chak thum lo kari yang thung ni chak ke yang thung ni bebi dumai kap kanu dumai kap dine kakatal le ko thôi ba sinh hạ wow hè hai thôi ba like to biramo snomiam dhana bi mangang oja kai lam gino dhana bi mangang ai kasa lam gini dhana bi na kai lam gino ado like to biramo ko like to biramo snomiam thôi ba singa na like to thank you thôi ba welcome koi dhana bi na kai lam gino soibum irole oja oh soibum aise ngasidi ngasidi wa mana suware oh hoye wa de potharo ni bibi ngatang potharo nga pothao dengan si an antes they come in many biggies and 6 and 3 cooler can range from 20 to 0 and sometimes baby nga potharo asaro wa ding ha pothao ko sino mem like to biramo aduga khogi dhana bi mangang kailam girom tang haibiu kailam degi changbirap kono Thagachari wow oja basantalai oja Hare Krishna Jai Krishna oja welcome Thagachari oja bu oja sandagi kari kari chabi rage oja bisno mem changbir bisno mem like support to biram ko like to view ko sino mem subituna support to view bebe wa ding ha pothau ko kakana chenbu LBC da jahonung jadna to bate ko chenbu nung sidana to bani 그거 gal high school leader. Alba ka gal oja sandagi kari kari chabi rage oja moi so de alba ko na aduga chaising thong ko oja haidi aido ateda masika itabu on da tai hai ba ai shilum dagi tholokpada hairi khangla nei ba khangde hai na ba pharo ko na ba pharo ibim chana ke oja basantagi Hare Krishna Siddhi mane interview Jam jaket tu lagi ni oja kerja jam hinjan man kerapa Hare Krishna tu interview ta hai ba kari mata chatre nate ima kari
Mathen. pin number ka haidine Pijaduri. service ki kano ka do haidine Ko jagidi kangsoy tumthong joromni ngasu joromni ngahakta future masi khakta ICU roomdagi tholokpada ngairi pharo ko nabajade chansidi nabajade oja pasantagi Hare Krishna sidi hai adu ra phangina bimcha jam henjaman khrabo kaisu tawdi sum haibanida ai Hare Krishna da no bo ai Hare Krishna ta no mani ai khangjabada college road hai ba college road na ide moi mobile ka do na baby hachang do rest to ko adu college road ani ide ichan baby na hai bim chai na kauri khoi bim cha da bim cha ai ichan baby na hai bim cha hai ichan chi masang am da lai ko bim chan su thongni du mu pu da khoi tuna jang na pharak na ba ai ichan che bim cha ai ichan baby na hai bim cha na kauri baby ICU dei thorokpanina hachang do rest to ko tai hai khoi baby na ne hai bim cha na kauri ba amtang khumbiyo comment ubra 어제 아마 그니 tai 이따 웃다 보더네 아이고다 누이 애들 기분 좀 나쁘게 그 얘기 한국에 내가 하는 이제 컨데 난 하이 aina 아고 이제 아다 간다 때문에 tore tore na chao no ko je bim cha kai gi chao do no kai bi chao do bim cha kai hai no hai thoi ba na thoi ba like to bi ra mo ko baby na ba pharo na ba jate ko hai bim cha na thank you bim cha bo thagat chari ai chen baby na hai ba aina kai hai ba bim cha na aina pangai phagi tawre tawre na chao no ko je bim cha kai gi chao do no ne ko ichini china ma tani kai to bi chao de je bim cha chao adu chao ba mi na te baby na ba pharo na ba jate ko hai go tuma hai ro manglem la e malem wow malem thank you jana nungsie oja se ngasi na ahanba ujabani khonjen di ta jaba kuire o hare thagachari malem kai lamgino malem thagachari aigi channel da changbir bagi ta makta haine ngai laitana thagachari malembo ado malem support to biu ko sinong nam support to bu miss channel TV na wow thank you channel TV bi chu thagachari oh aigi inang siba kamala 6 like done aigi angkan sibo wow sinong mayam likes to biramo sinong mayam support to biu uncle net nei re ai chana hai ba oja tolhan gi LB se mapung phabana mapung phabana yawra muko che bimsa wow thagachari aigi chan bibina ne mai kaka sing sip manghina oja tolhan hai na ko bani ko sinong mayam kari aige ha na kari hani no uncle kuire udaba kuire udaba saji he ai chawba haite naba sauna pharoko naba tuna pharoko hai bem chana thank you uncle ha do kuire udaba amata to biyo ko yarabo 오자나 하래 컴바 둥하리브라 하야코 오자나 호이 여기저기 하이 뱀자나 땡큐 타겟자리 뱀자 토이브는 이암바 까이 하이노 토이바 라이크 또 비로모 하이바니 오잔 에이 까까 이암바나 거 사포 또 비로모 하이바니 오자 둥하리 오자디 뱀자나 하하하
ꯑꯩꯈꯣꯏ ꯑꯪꯀꯜ ꯅꯩꯔꯦ ꯑꯦꯜꯕꯤꯁꯦ ꯋꯥ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕ ꯏꯕꯦꯝꯆꯥ ꯕꯦꯕꯤ ꯆꯪꯉꯛꯏꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯈꯝꯕ ꯑꯌꯦꯛꯄꯝ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯥꯄꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯪꯀꯜꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟꯅ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯕꯦꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯀꯣꯏꯔꯨꯒꯦ ꯑꯣꯖꯥ ꯇꯣꯜꯍꯟ ꯃꯥꯟꯕꯗ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯃꯁꯨ ꯍꯥꯏ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯑꯩ ꯏꯆꯟ ꯕꯦꯕꯤ ꯃꯁꯥ ꯉꯝꯗꯦ ꯉꯁꯤꯇ ꯑꯩꯁꯨꯗꯤ ꯊꯣꯛꯂꯛꯄꯅꯤ ꯑꯪꯀꯜ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯂꯕꯣ ꯅ꯭ꯌꯨ ꯌꯦꯡꯗ꯭ꯔꯤ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯑꯁ ꯍꯟꯗꯛ ꯀꯀꯥꯒꯤ ꯑꯪꯀꯜꯒꯤ ꯃꯣꯕꯥꯏꯜꯁꯨ ꯌꯥꯗꯕ ꯃꯗꯒꯤꯗꯤ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯟꯗꯛ ꯀꯨꯏꯔꯦ ꯑꯪꯀꯜ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯕꯀꯣ ꯑꯗꯨꯝ ꯁꯤꯕ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝ ꯁꯤꯕ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯑꯣꯖꯥ ꯃꯇꯝ ꯋꯥꯠꯂꯤ ꯑꯣꯖꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯀꯣ ꯍꯣꯏ ꯇꯧꯖꯒꯦ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯑꯪꯀꯜ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯦ ꯀꯩ ꯃꯊꯦꯜꯅ ꯂꯧꯈꯠꯇꯣꯔꯤꯒꯦ ꯉꯁꯤꯁꯦ ꯏꯅꯥꯎ ꯈꯝꯕ ꯑꯅꯥꯝꯕ ꯑꯣꯏꯅ ꯊꯣꯡꯒꯅꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯀꯩꯔꯝ ꯀꯩꯕꯤꯔꯝ ꯈꯣꯛ ꯊꯦꯡꯉꯦ ꯑꯣꯖꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯣꯖꯥꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯌꯦ ꯏꯕꯥꯒꯤ ꯆꯦꯅꯦꯜ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯋꯥꯠꯂꯤ ꯀꯨꯏꯔꯒ ꯍꯤꯔꯣ ꯃꯥꯟꯁꯤꯜꯂꯤ ꯋꯥ ꯑꯪꯀꯜ ꯑꯩ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯌꯦꯡꯂꯕꯣ ꯅ꯭ꯌꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯌꯦꯡꯗ꯭ꯔꯤ ꯅꯍꯥꯟꯒꯤ ꯑꯃꯗꯤ ꯌꯦꯡꯈ꯭ꯔꯦꯅꯀꯣ ꯌꯦꯡꯗ꯭ꯔꯤ ꯌꯦꯡꯒꯅꯤ ꯌꯦꯡꯗꯦ ꯑꯩ ꯌꯦꯡꯗ꯭ꯔꯤꯀꯣ ꯌꯦꯡꯒꯅꯤ ꯑꯪꯀꯜꯁꯦ ꯌꯥꯝꯅ ꯄꯥꯝꯃꯨꯏꯌꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅꯤ ꯈꯝꯕ ꯑꯪꯀꯜ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯦ ꯃꯣꯕꯥꯏꯜꯁꯤꯁꯨ ꯕꯦꯔꯥ ꯀꯥꯔꯦ ꯀꯣ ꯃꯣꯕꯥꯏꯜ ꯂꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯂꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤ ꯁꯨꯝ ꯁꯥꯟꯅꯔꯤꯁꯤꯅꯦ ꯑꯪꯀꯜ ꯑꯣꯏꯅ ꯑꯍꯟ ꯑꯣꯏꯔꯛꯇꯣꯏꯁꯦ ꯈꯜꯂꯨꯕꯗ ꯄꯥꯝꯃꯨꯖꯩꯌꯦ ꯂꯥꯏꯛ ꯏꯕꯥꯏꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯈꯝꯕ ꯑꯪꯀꯜꯗꯤ ꯑꯍꯜ ꯑꯣꯏꯔꯣꯏꯀꯣ ꯑꯪꯀꯜ ꯑꯍꯜ ꯑꯣꯏꯔꯣꯏ ꯀꯀꯥꯒꯤ ꯇꯣꯅꯟ ꯑꯃꯠꯇ ꯎꯠꯄꯤꯔꯝꯃꯣ ꯇꯦꯂꯦꯟ ꯑꯃꯠꯇ ꯎꯠꯄꯤꯔꯝꯃꯣ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯂꯩꯁꯥꯡꯊꯦꯝ ꯗꯌꯥꯅꯟꯗ ꯁꯤꯡꯍ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯩꯇꯣꯏ ꯁꯤꯡꯊꯣꯏꯕꯗꯣ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯊꯦꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯪꯀꯜ ꯁꯦꯜ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯃꯣꯕꯥꯏꯜꯗꯣ ꯂꯩꯅꯕ ꯇꯧꯁꯤ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎꯅ ꯋꯥꯍꯩ ꯇꯥꯕꯗ ꯑꯪꯀꯜ ꯃꯇꯦꯡ ꯇꯧꯕ ꯇꯧꯗꯕ ꯋꯥꯍꯩꯗꯨꯅ ꯑꯪꯀꯜ ꯊꯃꯣꯏ ꯄꯦꯜꯂꯦꯀꯣ ꯄꯦꯜꯂꯦ ꯏꯅꯥꯎꯅ ꯃꯇꯦꯡ ꯇꯧꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯏꯕꯦꯝꯆꯥꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯕꯦꯝꯆꯥꯅ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯣ ꯍꯥꯏ ꯂꯦꯡꯊꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯣ ꯑꯗꯒꯤꯗꯤ ꯈꯝꯕꯅ ꯑꯪꯀꯜ ꯑꯩꯈꯣꯏꯗ ꯑꯪꯀꯜꯕꯨ ꯊꯥꯏꯅꯗꯒꯤ ꯑꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟꯅ ꯍꯥꯏꯔꯛꯑꯦ ꯃꯁꯨ ꯑꯣꯖꯥꯕꯨ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯁꯤꯜꯂꯒꯦ ꯑꯣꯖꯥ ꯉꯁꯤꯁꯦ ꯅꯥꯟꯗ꯭ꯔꯪ ꯊꯣꯡꯉꯅꯤ ꯅꯥꯟꯗ꯭ꯔꯪ ꯊꯣꯡꯉꯅꯤꯀꯣ ꯍꯥꯏꯗꯤ ꯖꯥꯗ ꯍꯨꯛꯄ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯌꯧꯁꯟꯈꯤꯕ ꯀꯣ ꯑꯗꯨꯅꯤ
ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯁꯤ ꯆꯪꯕꯤꯔꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯪꯀꯜ ꯍꯨꯃꯥꯗꯣ ꯈꯝꯕꯗ ꯑꯃꯨꯛꯇꯪꯒ ꯊꯃꯣꯏꯗꯒꯤ ꯇꯧꯕꯤꯔꯧ ꯋꯥꯎ ꯑꯩ ꯏꯅꯥꯎꯒꯤꯗꯃꯛꯇꯗꯤ ꯌꯥꯔꯕꯣ ꯑꯅꯥꯕ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯅꯥꯟꯕ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯅꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯗꯀꯣ ꯁꯨꯛꯁꯨꯛ ꯄꯥꯏꯌꯦ ꯑꯁꯪꯕ ꯑꯗꯤ ꯑꯅꯥꯝꯕ ꯍꯥꯏꯅ ꯀꯧꯅ ꯑꯅꯥꯝꯕ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯅꯥꯝꯕ ꯀꯧꯔꯤ ꯃꯅꯥꯁꯤ ꯁꯪꯉꯤ ꯊꯣꯡꯕꯗ ꯑꯩꯈꯣꯏ ꯂꯇꯥ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯅꯥꯟꯕ ꯚꯦꯟꯗꯤ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯅꯥꯟꯕ ꯃꯣꯏꯗꯤ ꯂꯣꯇꯥ ꯍꯥꯏꯗꯣꯏꯅꯤ ꯂꯣꯇꯥꯗ ꯄꯥꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯟꯇ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯣꯖꯥ ꯅꯥꯟꯗ꯭ꯔꯪ ꯍꯥꯏꯁꯦ ꯚꯦꯂꯦꯟꯗ꯭ꯔꯤꯗꯨꯔ ꯑꯣꯖꯥ ꯃꯥꯂꯦꯝꯅ ꯑꯣ ꯃꯥꯂꯦꯝ ꯅꯥꯟꯗ꯭ꯔꯪ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯁꯕꯅꯤ ꯑꯅꯥꯝꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯅꯥꯝꯕ ꯃꯅꯥꯗꯣꯀꯣ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯕꯦꯝ ꯆꯅ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯃꯣꯕꯥꯏꯜ ꯂꯩꯅꯕꯗ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯊꯨꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯣꯖꯥ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝ ꯆꯥꯕꯁꯨ ꯊꯦꯡꯀ꯭ꯌꯨ ꯈꯝꯕꯅ ꯑꯪꯀꯜ ꯈꯝꯕꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯍꯨꯃꯥꯁꯦ ꯄꯥꯟꯗꯣꯏꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯕꯤꯅ ꯍꯥꯏꯔꯦ ꯃꯁꯨ ꯈꯝꯕ ꯑꯪꯀꯜꯗꯣ ꯅꯍꯥꯗꯤ ꯑꯣꯏꯖꯅꯤꯡꯕꯅꯤ ꯃꯤꯠꯇꯤ ꯌꯥꯗ꯭ꯔꯦ ꯅꯦꯅꯦ ꯈꯨꯃꯟ ꯑꯩꯗ ꯖꯣꯏꯟ ꯇꯧꯕꯤꯒꯦꯔꯣ ꯅꯍꯥꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯃꯥ ꯃꯃꯤꯡꯁꯨ ꯑꯣꯟꯊꯣꯡ ꯂꯩꯔꯝꯅꯤ ꯅꯦꯅꯦ ꯈꯨꯃꯟ ꯑꯩꯗ ꯖꯣꯏꯟ ꯇꯧꯕꯤꯒꯦꯔꯣ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯁ꯭ꯔꯝ ꯈꯨꯃꯟ ꯑꯪꯀꯜ ꯈꯝꯕ ꯌꯨꯇꯨꯕ ꯑꯦꯜꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯪꯀꯜ ꯈꯝꯕ ꯌꯥꯎꯕ ꯑꯦꯜꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯕ꯭ꯔꯤꯟꯗꯥꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯪꯀꯜꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯄꯦꯜꯂꯤ ꯊꯃꯣꯏꯗ ꯏꯅꯥꯎ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯌꯥꯏꯌꯦ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯒꯨꯒꯜ ꯄꯦꯗ ꯇꯦꯡꯕꯥꯡꯒꯤ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ ꯑꯣꯖꯥ ꯍꯥꯏ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ ꯀꯣ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯀꯣ ꯑꯣꯖꯥ ꯊꯃꯣꯏ ꯌꯥꯝ ꯄꯦꯜꯂꯦ ꯃꯇꯦꯡ ꯇꯧꯔꯛꯇꯕꯁꯨ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯦꯅꯤ ꯃꯇꯝꯗ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯗꯣ ꯑꯣꯏꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯊꯃꯣꯏꯗ ꯉꯁꯤ ꯑꯩꯒꯤ ꯃꯥꯂꯦꯝꯒꯤ ꯑꯩꯒꯤ ꯏꯕꯦꯝꯆꯥ ꯑꯩꯒꯤ ꯏꯅꯥꯎ ꯈꯪꯕ ꯑꯩ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯄꯥꯏꯗꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯑꯪꯀꯜ ꯆꯦ ꯅꯔꯃꯗꯥ ꯂꯥꯛꯇ꯭ꯔꯣ ꯆꯪꯂꯛꯇ꯭ꯔꯤ ꯏꯃꯥ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯁꯤꯅ ꯃꯥꯂꯤ ꯕ꯭ꯂꯣꯛ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯊꯥꯒꯠ ꯋꯦꯜꯀꯝ ꯔꯨꯝ ꯈꯧ ꯀꯧꯒꯦ ꯅꯣꯏ ꯄꯣꯔꯣ ꯉꯥꯟꯕ ꯑꯣꯛ ꯍꯤꯔꯣ ꯗꯣꯁꯤ ꯗ꯭ꯔꯤꯕꯣ ꯊꯥꯒꯠꯆꯔꯤ ꯔꯨꯝ ꯈꯧ ꯀꯨꯀꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯪꯉꯗꯦ ꯑꯗꯨꯕꯨ ꯔꯨꯝ ꯈꯧ ꯀꯨꯀꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯛꯄꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀꯣ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯋꯥꯍꯩ ꯐꯖꯅ ꯉꯥꯡꯉꯁꯤ ꯅꯨꯡꯁꯤꯕ ꯀꯨꯀꯤ ꯏꯅꯥꯎ ꯀꯣ ꯑꯩꯈꯣꯏꯗꯤ ꯅꯪꯅꯗꯤ ꯃꯩꯇꯩ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯃꯤꯒ ꯌꯦꯡꯊꯤꯅꯕ ꯂꯩꯖꯗꯦ ꯀꯣ ꯊꯥꯒꯠꯆꯔꯤ ꯀꯨꯀꯤꯕꯨꯁꯨ ꯑꯃꯨꯛ ꯀꯥꯞꯂꯤꯅꯤꯀꯣ ꯑꯣꯖꯥ ꯑꯃꯨꯛ ꯀꯞꯂꯤꯅꯤꯀꯣ ꯑꯣꯖꯥ ꯀꯞꯅꯔꯣꯏꯁꯤꯀꯣ ꯑꯪꯀꯜ ꯆꯝꯂꯕ ꯂꯞ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯄꯤꯖꯒꯦ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯄꯤꯕ ꯉꯝꯗ꯭ꯔꯁꯨ ꯋꯥꯎ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯏꯅꯥꯎꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯔꯤꯝ ꯃꯊꯧ ꯇꯥꯗꯦ ꯑꯪꯀꯜꯒꯤꯗꯤ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯉꯥꯡ ꯆꯤꯝꯕꯥꯟꯗꯒꯤ ꯉꯥꯡꯉꯤꯗꯣ ꯃꯗꯨꯅ ꯑꯪꯀꯜꯒꯤ ꯊꯃꯣꯏꯗ ꯄꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯀꯣ
Uncle Tom Pule. Ay Chandi Bina, Ojat Ulhan, Haine Kauri. Ay Chandi Bina, Ojat Ulhan Kauri. Kedora, ha? Ichang Pama Karino. Hello, Namung Tulan Matin Kogena. Room ho, room ho cookie. Room ho cookie was silent by combat. Okay, Uncle, coming in hey, Uncle Uraga. Kapkano, Kadi Kapkono, Konushi channel like them ni. Ko kapahode thamoi nungai thukadabni awaba khaloidamni awaba khanba chinta ibase hakchang yam sopani ko sinaw myam asimde haijage ha ha bimchana nungsi he uncle se wow gandhari mukta sabar o bebe nang nokpa jate habni nang bo nang sita chude thoro kamai nokko dono to nu phate aigi chen bibi se aigona ma tolan kaka tolan ko re tolan male aibu Uncle Jam nung si he kamana thank you Uncle Chuki he now siti ai chen bibina gandhari mukta sabiro o hai mayam tabra ai chen bibina hai se ai chen bibibu naba pharo haina mayam na haibiu ko mana pura thongni biu Uncle Jam nung si inau busu Uncle na nung si ai inaugi mubang du jenge inaugi mubang ubada uncle di mubang ga pangthok ningdre uncle gi mubang sidi sum mubang ai doni ko aduna khangida uncle su channel se haji ke tare channel paing bagi interest ma phorok tare uncle ma do amtang sang na to bi mo uncle bu nungsi bagi haijabani aigi inaw siba khamba ekpam inaw yarabo aigi inaw siba khamba nu sibana angkala phan chupam bana na bukta leibana thoi ba yang chup namni mayam sapoto view Sinong miyam nung sirbe sinong miyam 꼭지를 바하다까지 꼭지를 안 내려가면 저기 Tunangi Elviseng 왜냐 꼭도 허우라디 하가자 했잖아 삼두끼 이름이지 삼두끼 나마 Bila po Uncle Huma Kisya Kanam nung nupa mali Oh, okay thai no iye ay umado Hinjan malay no iba Full support wow Hai kaka good evening hai kanana Laisram good evening Thagachari Laisram bu Ko kakagi channel na chakwi tamukta hai ngai dan thagachari like it or thank you very much Kakabu support view snow mayam nungsi snow mayam ko ai channel da changbi ba snow mayam pa jam nungsi jam na thamoi nungai ko khamba hai to de khamba na pau ba nungsi ba uncle la gipire ne khamba na mai welcome hai kaka nungai ribo oh sum nungai ri laisram sum mapugi thaujan de nayak to na sum le ri chakti chadribo oja malema chadriye aidi chakchi kitang theng chai ko numidang pungta da de chai thang sai lai sam chak charaba hoji kai dauri mai jamna phabani uncle support to bisi wow thank you uncle thank you khamba kakagi damda support to biba haningai tana inawu thagachari jamna phabani uncle support to bisi aduna khangdeda khamba Uncle Su channel se puthani nge Jai Jai Sri Krishna tamo munda nungai ba maliko ngasi se oh ningthem thagachari agi channel la changbira pa support to bidong thagachari ningthem like to biramu ningthem chai sing charabra hoi to bisi thank you laisram haningai thagachari
야 이마이나 그노나 컴반 하래 KMC 이마이 KMC 하래 자hin 잘 방에 어디가디 디네스나 디네스 아스파나 아이디 아노보니 까 아두나 까나나바 kitang 하이비로 까 기 마람다 아이디 아노보니 까 아두나 까나나바 kitang 하이비로 까기 마람다 के अंकल चैनल पोथाबा जाते अंकल फुल सपोर्ट हमबना थैंक यू थागचरी दिनेश पुसु अगी चैनल दा चंगबेबगी तमकता ददी अंकल फुल सपोर्ट लाइक तोबा लाकलिनी तामो चाकती चाद्री थैंक यू निंगथेम थागचरी को चाक चाद्री तामोगी सपोगी तमकता चंगबेबगी तमकता इ निंगथेम पुसु हाइनिंगा लेदन थागचरी मतम लिबदा को मपुनो थोजामबु इसिनो इसिना नाम पुनमक लाइसना चाद्री खंबा इदि हाय देना काना काना खांननबा हाइबनी खांननबा हाइबनी ओ खांनसी अखोलुना सपोर्ट तोमिनसी सिनो मयाम लाइसे मसुगी नेट दिसे मसु नेट हाइरिए अंकल आई थबक अमा तौरुगे ओय होय तौरो आइमाय बाय ओइरे ओके थैंक यू थागचरी आइगी नाव खंबा मतम लेबदा माय पापु ओयो नाव म तौजो थौ पुना मत को अदुना दिनेश अखोय सापो तौमिनसी को ददी ओके बाय खंबा ओके खंबा पथारो नंगी थबक लई हाबिने थबक तो लसलो अदुगा लाइसरामजु चकचाद्रिब्रा अखोय बेम चा थोख्रब्रो को जाबा संतसु तुमिन लैखरे लाइसे मसुगी नेट दिसे मसु नेट हारी रे है लाइसम चाक थोंगबो बिम चा चक चारिबो ओजाना लेरी है लाइसे मसुगी नेट दिसे मसु नेट हारी रे है ओजा कई हंग थोंगना केति मना लाक्से मसुगी नेट दिसे मसु नेट हारी रे रे बिदा चाक थोंगबो पुंसी से अमुतंग मयांगी सेवा तौरगा नुंगायना लेगे खल्लबनी तामो ओ अदुदी निंथेम वेरी गुड मादुदी ngamdabagi warin ko mayangi seba tauba mayangi mating tauba mayangi thogol tauba haibasi muk habadi sangsada malemda leite ko ningthem ngamdabagi warin ko hakchang ba mi damda ka thokpadana masigi mai asidine jamna chawre ko adu khaliba wakhaldo aigi nungsiraba ningthem mai pakpa ngamboyu taragi seba tauba ngamboyu mayang support to ngam oyu ko leite na nga thong lagi oja Dinesh please tell you about yourself as pastrika shotlika hoy oja gi wahai yamna nan khre leite na nga thong lagai wa leitredi nga thong bro haise ibem cha phajana khu hai makso wow haitraga nga thong brai oja ai su good night oirage unita chalu khige ko okay male chalo yungta phajana nakolaga chalu ko thamo nungda maba kolaga andhui pai bungu kon sanjaraga ko phajana chalo na yakanu ko na bajade je pujade malem ko chappa ko pada hising chalu ko mangoloi ro ko
ꯅꯥꯌꯦꯛꯀꯅꯨ ꯃꯄꯨꯕꯨ ꯈꯨꯔꯝꯃꯒ ꯆꯠꯀꯗꯕꯅꯤ ꯃꯃꯥ ꯕꯕꯥꯕꯨ ꯅꯥꯀꯣꯜꯂꯒ ꯆꯠꯀꯗꯕꯅꯤꯀꯣ ꯏꯃꯥ ꯕꯕꯥ ꯈꯨꯔꯝꯃ ꯆꯠꯀꯗꯕꯅꯤ ꯃꯥꯂꯦꯝ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯩꯇ ꯂꯩꯇꯅ ꯉꯥ ꯊꯣꯡꯂꯒꯦ 이뱀자는 해 와우 레이트레디가 퐁브로 하이시에 오자 코디 레이트라버니 아나암바 원에 통에 오자 가까이 잠 꾸이나 야오바 ngầm có hꯧꯖꯤꯛ thꯕꯛ suti thaba matam jore hoi laisram ngatang kakagi support tobim tamta malembu laisrambu thagachari farjani bayorasi suti thaba matam jore nungana potha biuro ko nungana potha ro hoi oja mangol oira ke kai oiro mangol oiro na ayakano ko natu nama tatkano mama babu na kolu ko mang hoki nang kaki taurino nang kaki taurino kasi to bonte nang uri dana ai kai to ga hoki thank you hoki pu thagachari ai gi lb de changbi damakta hoki pu thagachari oja ba chantana khangdi thoninga leite duna kona mu thengara se ko ai hoi laisram kona mu unasi hojinang chakang chaluro ko fajana mapu khora masalo bye bye mayam okay bye bye laisram tu mama tatkanu matam lebera taragi thogolung ambo yo oi ai pema ibem chachak charabo ibem chachak tak thong ami charabo khangde 이뱀자나 바이바이 해 오케이 이뱀자 짝 여러분 자들이 여자 까리 양통에 nate Dinesh lana khangano jam tun lo he Dinesh lana khangano ai haijage chadri oja kari hinjang no kenyang thongi bimcha bimcha loire oja ngasai soibum iroli hajuti oh sorry kaurene bimcha ahlu oramne ko ahlu oramina hita kaw ba haitare da bimcha khangbo ahan oro bai sidi kawgolidna ko budhi lok sungyo walidna bimcha ja ga se ja khong jak salatre jamang tangai sale sina kainya sina hawa thongba sina ji mulaga murgi ronba amana anama thongba amma suboba hawa thongba kari hawa ibem cha kaung to mani ko ahal lo pagi to mani khamba Dinesh ai ka sargini ko ai ka sargini Dinesh aina haidabadi ikaina sum haidabanida Dinesh na lana khanbirosi ko lana khanbirosi ai kasagani ai simphamdi aigi simphamdi kari haini kuki ormite jaruye kauniye jarada ja angang adu oiraga oja chahi jame
ꯑꯣꯏꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯑꯍꯜ ꯑꯣꯏꯅꯤꯡꯕ ꯃꯥꯜ ꯑꯍꯜ ꯌꯥꯝ ꯑꯣꯏꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯌꯥꯝ ꯂꯨꯏ ꯅꯍꯥꯟ ꯊꯥꯏꯅ ꯊꯣꯡꯕꯒ ꯑꯩꯉꯣꯟꯗ ꯊꯣꯡꯕ ꯃꯇꯝꯁꯤ ꯌꯦꯡꯉꯨꯁꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯃꯨꯛ ꯁꯦꯝꯃꯝꯒꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯑꯃꯨꯛ ꯃꯅꯥ ꯑꯗꯨꯝ ꯄꯥꯏꯔꯅꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯀꯅꯤ ꯁꯨꯝ ꯇꯧꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯗꯨꯗꯩ ꯂꯥꯛꯄ ꯄꯨꯡ 8 ꯑꯗꯨꯝ ꯇꯥꯍꯟꯕꯅꯦ ꯌꯥꯒ ꯊꯝꯃꯥꯏꯔꯣ 얘는 담배도. 근데 시해인 담배도. ꯌꯥꯔꯕ ꯑꯗꯣ ꯃꯁꯨ ꯃꯤꯡꯗꯣ ꯂꯥꯏꯁꯪ ꯈꯨꯃꯟꯗ ꯋꯥꯟ ꯊꯤꯅ ꯃꯤꯡ ꯀꯧꯔꯤꯗꯣ ꯃꯁꯨ ꯀꯣꯛ ꯌꯥꯗ꯭ꯔꯕꯣꯏ ꯑꯣꯟꯅ ꯇꯩꯅꯅ ꯃꯤꯡ ꯀꯧꯔꯤꯗꯣ ꯃꯁꯨ ꯀꯣꯛ ꯌꯥꯗ꯭ꯔꯕꯣꯏ ꯍꯣꯏꯅꯦ ꯑꯍꯜ ꯑꯣꯏꯔꯦꯗꯅ ꯑꯗꯨꯅꯅꯤ ꯑꯩ ꯀꯥꯎꯗꯅ ꯇꯧꯔꯤꯅꯤ ꯑꯣꯖꯥꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯖꯥ ꯀꯩꯕ ꯈꯣꯏꯗꯧꯅ ꯇꯧꯔꯗꯤ ꯑꯣꯖꯥꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯖꯥ ꯏꯁ ꯑꯗꯨꯅ ꯑꯩꯈꯣꯏꯗꯧꯅ ꯇꯧꯔꯗꯤ ꯑꯣꯖꯥꯗꯤ ꯃꯆꯥꯝ ꯂꯩ ꯇꯧꯔꯒꯦ 푹 사가지고. 이빨에 비딱 안 먹는 거야. 머리도 너무 예. 와좀 장대 Hả? Cái đó. Lê 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 la na 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 lê 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 Cookie, best my tea. Or Johnny, best my tea. Answer please. No, ay mo ito mata na kanam to pakumpi bang amoy. Chumnagi sum. Comment below. Cookie ugra, my tea ugra, naga ugra, ini ya suno. Kong mang kung sai. Adugi answer pibisung amoy. Ko madugumba gi answer pigayna ay kanto bonate. 솔직히 뭐 그래 밥 먹. 얘 아이 잘해. Okay, sino may ito pa kanon to piro ko jale ibra Jam sari. Ai chắc hiểm sang đi. 뭐 짝짝하대. 맞아 바로 책까지. 뭐 나 짝짝하대. 와시 따라 게스 가야. Sino may ampun mag ko ay gi channel sida. Sambil be sino may ampun mag ay lo si ko ay di noi masen tawno te da sil kano. Bimcha please. Ha? 좀 이렇게 맨날 Sila. 엄마 딱. Bimcha please. Sum na sum lay na si ko. Tay kem hayrano. 아빠 걔들 너 아, 그냥 나쁘네. Changay besinaw may ampun mag ko. Jiki matamda. Gano qualified ay ba mi matani ko? Qualified ay ba mi matani? Dahil siya ba matani? Ko, ado na. Wahay wangang sangang bebhar. Na kadam ni ko sami urasu
ꯑꯦꯅꯤ ꯃꯤ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯃꯤ ꯖꯥꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯅꯥꯏ ꯈꯪꯒꯗꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯗꯁꯨ ꯀꯤꯗꯦ ꯃꯤꯗꯁꯨ ꯂꯥꯟꯗꯦ ꯀꯣ ꯑꯗꯨꯅ Nó ra mà phải làm năng gì. ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯌꯥꯝꯁꯦ ꯕꯦꯕꯍꯥꯔ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯅꯕꯒꯤ ꯍꯩꯅꯕꯒꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯋꯥꯉꯥꯡ ꯕꯦꯕꯍꯥꯔ ꯊꯤꯅ ꯇꯝꯕꯒꯤ ꯕꯦꯕꯍꯥꯔ ꯂꯩꯇꯕꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯤꯇꯤ ꯆꯨꯝꯗꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤꯡꯁꯦ ꯕꯦꯕꯍꯥꯔ ꯅꯤꯇꯤ ꯁꯥꯖꯠ ꯕꯦꯕꯍꯥꯔ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤꯀꯣ ꯑꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯁꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯉꯥꯡꯅꯁꯤ ꯀꯣ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ Chứ không phải là thay. 이분자 원선으로 좀 오자기다 좀 코멘 탐비로 거 오자기다 코멘 좀 탐비로 마수 칸바 제너마다 제레빗 다시가 락드라 कायदा जंखरबा खंग्रे है खंबलामी खंबा थोखरे कोना मदा चंगक्त्री मा चाइसिंग होनरंगबनी अंगांग लाइक तंबा जावबनी ना को कुमन अदुननी कुमन चाक थोंगबा अदुनी सिनोमयाम मिगा माना भंगोदे अदुना माना ngang इसे मी लोय उरी पोनी आई माइसे ब्लॉक तोक तम मैं ब्लॉक थमदे पे गाने हाइनिंग with हाजे सुनो हो ऐसे चाक थोंगबो ऐसे चाक थोंगबो Nó đi một ông mà thôi. Nó cũng liền là ông mà thôi. 아무래도 여봐 너무 너무 사 왔다. 말해는 왜 발전을 사. Nhằm lấy bớt nó nhằm 어자이 톨라게 hoài bên chắc sum sum hayo da 뭐 원천 나로노 나가 sum hayo 그래서 하야 하제 스노 먼저 개운 칼로노 거 bên cha sum hayo ai lối nó mới cái nó hết to rồi mi có 아드니 어자이 톨라게 미나이 쿠키 어자 임자 좀 하제 쓴다면 따름다 라이라 수 하이다바 강구니 근데 뭐가 원천에 방어대 짝티라버 임자 짝티라버 Elias cookie mingai học thu này thu hai luôn đấy Elias chúng lạc sẽ cái khai luôn đấy nhưng mà hai chơi xuống lại môi đúng mà
lai lai su hei taba mi sini go onsana kana de lex ko ningombam modo mai chai run ra mi na ja hai la ji sunu mi mana hong de mi usitaba do ai jam nu hai te ai lo ne hai to ra me do mo chang aroi oja minai ani kha chang pa do ai na blog to khre pen khre ai na su hai to khre ai hai to chang khre 뭐가 많아요. 그래도 하이저 수는 거리는 라이라이슈 하이다바 자코다바 강군이 아드는 거 오자 작가 아무따 짜능들에다 오자 누마나 칸거는다 니 누가 많아 봐 혼데 레슨 라이크 단 땡큐 렉스 타가짜리 아이고네 수나 하무수 니 쿠키 마짱에 꺄am 하잖아 베바 리스펙트로 강이 거마 쿠키 우르수 아이두 미나테 하이나 꾸이레 타카인 마망다 ko mang masamak kini hari ado ma phajana bebhar to nangai ai su phajana welcome tori ado ni bimcha kem khalunu dai ma nga hai je sunda mui do hai ga kente de me oja mina ni kha chang pa do ai na blog to khre pen khre ai na he to sangra me mo do changa roi ado ni lex saurunu moi sa hai je sunu ko moi hani ma je sunu 뭐 angawduga manara kai kanam dono ado ja kai sobide aine chaire ri chak khige domni ado ngang te kanane aiga moga khana usrite mo ka jeng khinam srite amaga muga khanara ga amara tainam didi angaw mi tana haibani natro chumdre les aina ise bimcha jo khanu ngai to khanu se chakcha tho mo do haraga jabrane aduna ai kem khambide minai macha singdoi hoi chara ja saw got amning kana de to ai loina blok to changai het to changai na changaro ai loina het to changai ba het to changram mizoram dei su changai pha jana wai ta kan nu si apone ado mi su phajana changai ai phajana welcome tawri du tani chak hong chaw sana temna ja mina ani ka chang pa do aina blog to ram ne hoi chak thong bo angau boga manaba hongna de aduni oja ai na kai manau de ai phajana dum hai tu ni kai kana ni mi ama ngau ga isu ngau bo hongna de ko ado laila su hei bo ma de suman ju hai ro ado manado kai kana ado nai tan na mai do he tu sangare aduni oja pungai je bani ko dum chong ne chinau sing ne sum hai bani ko jadi leite nga thong mi chat thadore na nau di ngasi na nau di ngasi anan ba thong nge ite mana thong liu jai kari yang nam tang hai ro ti ma gi lu ha ra bo tamo ha di ye na ho ro tamo tiếng luôn tàu thẳng bây giờ mà ngoài đó chum nó hay đi phải cái gì ngang bờ nó ấy cả ôi ấy pa là thế đây cái ấy pa là tên cho cái đúng ấy pa chú pa hồi đây đâu cái nó pa là bên này anh sẽ chú buộc tàu khởi bây giờ tàu này chơi chứ mấy ấy game khởi này đâu là hồ đồ tạm mọi game hai ông đó cái mà súng là đúng đây chơi súng là game hai ông đó mà sao mà chúng ta nó đừng thua cái đấu pon này game thứ hai rồi nó gì mà này em nói xí xu lô tàu khởi ra ai tàu lắc thì sao anh đi đây này hay tàu chừng hay tàu hôm nay bạn cái anh đấy tân đây nè tamo miam asi manadabani da aduni manade mi asi manade na ko
ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯁꯨꯝ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯦ ꯇꯨꯊꯥꯡ ꯃꯪꯇꯤꯡꯂꯧ ꯀꯣ ꯅꯪ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨ ꯑꯩꯗꯤ ꯀꯩ ꯋꯥꯔꯧꯗꯦ ꯑꯩ ꯆꯩꯁꯨ ꯆꯩꯗꯦ ꯃꯤ ꯑꯁꯤ ꯑꯃꯠꯇꯅꯤ ꯀꯣ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯑꯇꯣꯞ ꯃꯤꯗ ꯑꯃꯨꯛ ꯋꯥꯔꯧ ꯄꯨꯔꯧꯅ ꯉꯥꯡꯕꯗꯨ ꯐꯠꯇꯦꯅꯀꯣ ꯑꯗꯨꯅꯤ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟ ꯄꯤꯔꯨꯅꯨ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯦ ꯌꯥꯄꯣꯠꯇꯦ ꯎꯁꯤꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯒꯗꯕꯅꯤ ꯑꯣꯖꯥ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯅꯤ ꯆꯤꯟꯅꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯔꯤꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯈꯨꯝꯕꯤꯗ꯭ꯔꯦ ꯌꯥꯕꯤꯗꯦ ꯑꯗꯨꯅꯤꯅ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣ ꯆꯪꯉ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯇꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯔꯦꯁꯄꯣꯟ ꯁꯨꯛꯄꯤ ꯄꯤꯔꯣꯏꯗꯕꯅꯦ ꯍꯣꯏ ꯃꯨꯡꯊꯤꯂꯨꯡꯅ ꯍꯥꯏꯕ ꯇꯥꯃꯣ ꯃꯤꯌꯥꯝ ꯑꯁꯤ ꯃꯥꯟꯅꯗꯕꯅꯤꯗ ꯃꯅꯤ ꯃꯤ ꯑꯁꯤ ꯃꯥꯟꯅꯗꯦ ꯀꯣ ꯆꯨꯝꯃꯤ ꯃꯨꯡꯊꯤꯂꯨꯡꯅ ꯍꯥꯏꯕ ꯃꯤ ꯑꯃꯠꯇꯅꯤꯀꯣ ꯃꯤ ꯑꯁꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯉꯥꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯋꯥ ꯉꯥꯡꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯔꯕꯗꯤ ꯃꯤꯅ ꯂꯣꯏ ꯅꯨꯡꯁꯤꯒꯅꯤ ꯀꯣ ꯑꯃꯒ ꯈꯟꯅꯔꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯃꯗꯨ ꯐꯠꯇꯦ ꯑꯣꯖꯥ ꯑꯩ ꯊꯣꯛꯂꯒꯦ ꯁꯥꯎꯅꯨꯗ ꯏꯕꯦꯝꯆꯥ ꯄ꯭ꯂꯤꯖ ꯑꯣꯖꯥ ꯅꯨꯡꯁꯤꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯑꯣꯖꯥ ꯅꯨꯡꯁꯤꯔꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯏꯕꯦꯝꯆꯥ ꯁꯨꯝ ꯌꯦꯡꯉꯨꯅꯨ ꯄꯥꯔꯨꯅꯨ ꯑꯩꯗꯨꯅ ꯑꯩ ꯄꯥꯕꯤꯗꯦ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯍꯣꯏ ꯆꯨꯝꯃꯦ ꯔꯦꯁꯄꯣꯟ ꯁꯨꯛꯄꯤ ꯄꯤꯔꯣꯏꯗꯕꯅꯦ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯏꯕꯦꯝꯆꯥꯒꯤꯗꯤ ꯉꯁꯤ ꯁꯣꯏꯕꯨꯝꯅꯤ ꯁꯣꯏꯕꯨꯝ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯑꯐꯕ ꯅꯠꯇꯦ ꯃꯩꯇꯩꯁꯨ ꯃꯉꯥꯏꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯅꯤ ꯊꯣꯡꯅꯔꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯣꯏ ꯌꯥꯎꯒꯗꯧꯕꯅꯤ ꯅꯨꯡꯊꯤꯜꯂꯧ ꯀꯣ ꯃꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯍꯧꯅꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯋꯥꯔꯧ ꯌꯥꯗꯦ ꯃꯈꯣꯏꯒꯤꯗꯤ ꯀꯩꯗꯧꯅꯤ ꯃꯁꯨ ꯑꯩꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯃꯣ ꯑꯇꯣꯞꯄ ꯆꯪꯉꯛꯏꯁꯦ ꯋꯥꯔꯤꯅꯤ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯪꯉꯝꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯔꯤꯁꯦ ꯕꯦꯟꯙꯧ ꯑꯣ ꯃꯤꯅ ꯊꯣꯛꯈꯤꯕꯒꯤ ꯆꯥ ꯊꯛꯁꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯗꯦꯕꯤꯇꯥꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯈꯪꯗꯦ ꯑꯣꯖꯥ ꯀꯨꯏꯔꯦ ꯆꯪꯉꯛꯇꯕ ꯈꯨꯕꯥꯛ ꯑꯁꯤ ꯈꯨꯠ ꯑꯅꯤꯅ ꯐꯨꯕꯅꯤ ꯑꯥꯎ ꯆꯨꯝꯃꯤ ꯃꯪꯊꯤꯜꯂꯧ ꯍꯣꯏꯅ ꯑꯗꯨꯁꯨ ꯑꯐꯕ ꯂꯩꯗꯅ ꯃꯪꯊꯤꯜꯂꯧꯗ ꯑꯐꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩ ꯃꯤ ꯑꯗꯨ ꯃꯥꯟꯅꯗꯦꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥ ꯄꯤꯔꯛꯏ ꯆꯥ ꯀꯥꯝꯗꯪ ꯄꯥꯏꯃꯤꯟꯅꯁꯤ ꯑꯣꯍꯣ ꯇꯥꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕ ꯃꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯔꯦꯕꯤꯇꯥꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏ ꯑꯗꯣ ꯕꯦꯟꯙꯧꯅ ꯑꯝꯇꯪ ꯈꯨꯝꯕꯤꯌꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯅ ꯔꯦꯕꯤꯇꯥꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯌꯦ ꯑꯣꯍꯣ ꯇꯥꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕ ꯃꯁꯨ ꯍꯣꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯥꯏꯔꯤꯕ ꯔꯦꯕꯤꯇꯥꯗꯣ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯐꯦꯡꯀꯤ ꯀꯩꯅꯣꯅꯤ ꯁꯦꯒꯥꯏꯈ꯭ꯔꯦꯗ ꯁꯤꯔꯣ ꯑꯗꯨꯒꯤ ꯌꯥꯔꯤ ꯌꯥꯎꯔꯤꯕ ꯁꯤꯕꯣ ꯎꯔꯨꯗꯦ ꯍꯣꯏ ꯇꯠꯄꯅꯦ ꯑꯣ ꯄꯨꯔꯥ ꯁꯤꯂꯥꯏ ꯇꯧꯁꯟꯈ꯭ꯔꯦ ꯃꯥꯏꯁꯤ ꯇꯨ ꯐꯖꯅ ꯂꯧꯊꯣꯛꯀꯗꯕ ꯌꯥꯗꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅꯅꯦ ꯃꯥꯅ ꯑꯣꯟꯅ ꯇꯩꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯦ ꯎꯔꯨꯗꯕ ꯑꯁꯨꯛ ꯀꯨꯏꯔꯦꯅꯦ ꯕꯦꯟꯙꯧ ꯈꯨꯃꯟ ꯇꯥꯔꯕꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯥꯏꯕ ꯔꯦꯕꯤꯇꯥꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥ ꯀꯥꯞꯄꯤꯔꯦꯁꯦ ꯃꯌꯥꯝ ꯑꯃ ꯆꯥ ꯊꯛꯄꯤꯁꯤ ꯑꯋꯥꯕ ꯍꯟꯗꯣꯛꯅꯕ ꯆꯥꯕꯨ ꯄꯜꯂꯕꯗꯤ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯔꯦꯕꯤꯇꯥꯗꯣ ꯃꯁꯨꯒ ꯑꯣꯖꯥ ꯃꯁꯨꯒꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯆꯥ ꯄꯤꯅꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯏꯁꯨ ꯁꯥ ꯅꯣꯏꯕꯨ ꯋꯥꯏ ꯋꯥꯈꯜꯗ ꯊꯛꯄ ꯆꯥꯅꯦꯕ ꯑꯗꯣ ꯏꯁꯩꯗ ꯍꯥꯏꯗꯣꯏꯅꯤꯅ ꯋꯥꯈꯜꯗꯤ ꯌꯧꯈꯔꯦ ꯍꯛꯆꯥꯡꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯂꯥꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯃꯅꯤ ꯕꯦꯟꯙꯧ ꯈꯨꯃꯟꯅ ꯆꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ
벤더 쿠먼의 째름니 아도나니 나더라 벤더 쿠먼 벤더 쿠먼은 째름니 해봐 ngasi narmada changaktri Suja Kumar se pun mami yaudi ko ega Suja Kumar chamara khangdi atopara khangdi Suja Kumar si maming si Suja Kumar sum haibra atopam yaubra bhamola me dei rabta haibiro ziki seido amata sakpiro jai ha na sungkuman aisu isu aidi no mata mingonda ngangkhiba leijadi he mungthilona tamogi life asi jam nungaire hido kharage jai phare tamo comment togi dogasu jam nungaire like tawjarumge thank you mungthilongbu thagatsari mingthilo haningai thagatsari ko mi asi manade kana omna wai hasu waro pro tawnorusi mingthilo ko chawnorusi mioi baisi pen da bisu kana sui ko na sainang na haikito mi asi manasi khubakse maja tara manade ko khubi ne khra pie khudombi ne khra sange gam khuyai ne khra sangdok khre gam khuning do mu khra pixel khunang wi mu tension le ko aduna do ai dra kho ega udhabong ega ne ba oi ma my god ega hare krishna ega ming phul jaw da du ga ina ega ming pallu re ega waro ga de jai krishna hare krishna ega hare krishna oi ma ega waro ga de ko thalo tamogi like si jam nungai re haido kharage jai phare tamo comment taugi dobasu jam nungaire like tawjaramge thank you mingtilo welcome any matam welcome tawjari mingtilo akogi chinau kanau no wahi mani sorasu chawjati ko mi asi manante ko iten leipre ai isei do pelhok dreoja makha tabiro give ama pijari wow thank you tarano oksari ai gan hare kenogi egan ai bontra pudaini oja bhamoni ega ming manaramba aina udabong ega maluroba hare krishna bontra pugi khoi gabu khoramjari nanau mongolna ega na gi chenin changbirakpa ai gi saibu pamjari ba hai adubu ai ega gi thogjaldagi ai thonjage adu hai ne ri sakjabante ega waru binu shogi ba jawrosu mayam tarana live telecast sida ngakpi gani ai jamna haijabadi na chade sum kabo oja sing sakpa tajabado ai sum thonjage aiga tabiu isaido haibani hoi khange mingthilong like to be thank you mingthilo mingthilong thagatsari welcome ko matam punamata changbiro support to biu ko chaunaba phatabani masusa chumme masugi isaido kalida Hello, masu live stream da lakpa mayam like to bio mungtilo thank you mungtilo bu thagatsari mungtilo thank you abhishek na khuramjari oja hare krishna okay akoi aiga sujana aigi sai do amdang tajaning haye ado aiga waruga de ai haita na sum matiam tang thonjage ga ko waru binu no binu haina di sakcha bante haina sakpa isai dubu haitragati kamaina sakani maso aise kali krishna
하우데 마치 애가 하이디 라하나 마붕오 키스기다부터 와자부도고 마붕오들 설라 마붕오 키스 우자데 누가 많아 갑자드나 마타라리 다시가 하이제를 거니면고 마두니 애가 슈 짭레 네 짭레 마수 호이 네수 짭레 로이나 짭밤니 타겟자리 고야이가 부수 나이 또 비라모 스노미암 거 अभिषेक चाखिंग जाबो जाम नुंगाई ओजा वाओ थैंक यू एगा राधे राधे हरे कृष्ण एगा बुद्धि सक उरबा उदिबसु हाइबा ngamdre उबा मतमदि एगा सुम कोबिउ को ननाव सुम एगा भक्ति कचगे एगा चासिंग हाबिरबो एगा चाद्रिए ओजा ओ अभिषेक चाद्रि अखो एगा सुजदी चक चाबिरब्रो अखो एगाबो अखोय ngasi ओ पुरम केजी लुम्बमा फाइ हो जाए वाओ सनिंग खरेदा अभिषेक मसूना नुंगाई हाइरी अबोक्ति ताब जाद्रे मसू है होय जारा मरो अहनो मिनम नाना दो पंगमिना नाना दो पदा तत अमने बा हलो मिना अहनो दि मना पदा तत यामी को ना कोंग मनुंगा अदो लाइसम कुमन अखोय ओजा बसंतना रे बितार लाक्तरे कइदरोगे आइदमता हाइबिग्रो कुइन लोड पसे नुंगाइते को आई हाइद नंग हाइदोक्तदे आई हाइदोकद्रो मोजादा लाइसम खुमन जे कनानो आइना ने से खरदी चपे अबोक ने से नोइदो ओरमगनी को आई गिदि नेट केम तोदे मसु अभिषेक मसु कई किनो आई मसु दो आई अभिषेक से कंजाबी त्रिपुरा गिनी आगरतला गी को ओजा चरासी कईबा चारासी लापिरो हाय ओके हाउ चाबिरो लाइसम कुमन अखो ओजा बसंतना रिबिता जामना कौजरमनी अदोमतंग सिंदोकपिरो नतदे आइना सिंदोकदोमनी आई बेमचा थोखरे सावरे हाँ कई ला ओ अभिषेक नंग एग्जाम लोरब नत्रो अभिषेक ओजा मसूरे बिता लाक्तदी एबी नुंगाइत्रबो ओजा मदुनी आइरोब नंग हाइदो ओजा अइना नहान वाई करताल अमा हाइबदो कुमाय तौमिनसे ओजा गी ओजा अदो नंग लाक्ते जारोये करताल दो निबारसु करताल गी हाइबे फ्रेम दो काय खरे हाइबको अदो करताल पूरा चत्तबा जारोय नंग लाओ नंग एग्जाम लोइद्रिबो एग्जाम लो नंग मे की तारीख क्या लोनी हाइदो लोरमनिदा लोइदियो तारीख क्या लोइदिबा चाउबना एग्जाम दो मतुंग चथा खरे ओ बाबा मामा केम तोद्रा ni aja mandina buki desu मैम लेदी अफाफा अदे मा हाइदो डेट 20 दा लोइदोनो जा ओ दो लोइ लाउ को जाय मिंटिंग नो हाइदो बुकी मा जाय हाउ मा जाय क्या फजना बेबा तो ngangi asi mi ai mana dewa sai de wa hiu ta do ai song ne ina blog ko so
ꯕꯕꯥꯒꯤ ꯈꯅꯥꯎꯗ ꯄꯣꯝꯅ ꯕꯕꯥꯒꯤ ꯈꯅꯥꯎ ꯄꯣꯝꯃꯦ ꯍꯥꯏꯔꯣ ꯗꯥꯛꯇꯔꯗ ꯌꯦꯡꯗ꯭ꯔꯣ ꯗꯥꯛꯇꯔ ꯌꯦꯡꯊꯣꯛꯎ ꯈꯅꯥꯎ ꯄꯣꯝꯕꯗꯨ ꯀꯨꯏꯅ ꯂꯩꯅꯨꯀꯣ ꯗꯥꯛꯇꯔ ꯌꯦꯡꯊꯣꯛꯎ khá phát đi bỏ doctor yang halu deh jangan kayak gini phajani jong baba do na baja te ko bise baba na bari chichi khang khra ba test ka tawru de hoi hoi na da no hono baba do hange yu khamra o jana ta bra o jana hange yu baba do ai bem cha tho khre ne ai bem cha do cái này nhang nữa lên mất là bỏ chắc cái nó cha đi rồi aja mà aduh kalim tolo se tolo ye punna leire aduna lokho oga karim tolo hai o para pharo ojana hange yu papa do ko chiche khang khare oja hoi oja baba da hage ang oja na khore me yu papa do mama su hayo chiche la ka dro ajari bungi se se akan me awot to lai se se ngam hoi oja baba da hage ai baba da su mama da chayu nang exam date 20 lo di baba ka phari lau ko पूजा दा लाख पर जाए हो जाए पूजा दा चिचे लाख दो बा हो वाली ना हमजु वांग ओए अन को वे जे खजाई जे छि खदांग स्वाई तो गनी बो स्वाई लाख गन खरी जाओ नि बिका छि नि बिसुं गो जे से कोथरि जे था जोंथर गदाइन खरी mi là cái cái nó gì cái sản phẩm nào hai tôi này cái sản phẩm cái mang về đi về ta này xin bây giờ là trai xin trả bộ trả thì bây giờ cái sản phẩm gì hấp mình 원한 같은 거지. 원한 시간 xin mà bảo bị tạt mày muốn ăn gì vậy tôi đi cái này mày tiền vậy chơi đây nè nước dầm nè 스마일. 스마일 스마일. 놈이 땅가이 원네. sai gì cả mà tôi người ta nên tôi hậu mà tôi cá này cả được không vậy hút hút hai cái ổ được tổ cái này của mà kim này vậy mà sau tôi phải nhớ bọn xì số xe lâu ai gì cả cung đồ ra tôi có cái ông xịt cay nó anh làm chơi làm sáng cái sao được xịt cay để xuống ra làm là thì cái đó Abhishek papa cái khăn đó tiếng nâu maru đó lùa là cái thằng nó sum giang mà doctor gi cara su ama kong banda leiba khang đó du su lùa là cái thì nó giang masu mayam support mayam lagtire channel support to view channel mayam mi thâu tâm nó lì đấy còn mình đi pa vào đó hôi bố riêng giờ kìa vì tôi dâu rồi hôi bố riêng giờ ghê hay
ꯕꯤꯟꯊꯧꯅ ꯍꯥꯏꯗꯣ ꯌꯦꯡꯉꯣ ꯑꯕꯤꯁꯦꯛ ꯃꯔꯥ ꯍꯥꯏꯕꯅꯤ ꯐꯖꯅ ꯄꯥꯎ ꯀꯣꯝꯃꯁꯨ ꯑꯣꯖꯥ ꯕꯁꯟꯇꯗ ꯑꯝꯇꯪ ꯍꯥꯏꯈꯣꯅꯦ ꯈꯨꯃꯟ ꯑꯣꯖꯥ ꯕꯁꯟꯇꯗ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯃꯔꯥ ꯍꯥꯏꯕꯅꯤ ꯐꯖꯅ ꯄꯥꯎ ꯃꯁꯨ ꯑꯩ ꯏꯕꯦꯝꯆꯥ ꯆꯪꯉꯛꯇ꯭ꯔꯦ ꯑꯩ ꯏꯕꯦꯝꯆꯥꯗꯣ ꯇꯦꯟꯁꯟ ꯀꯥꯈ꯭ꯔꯦ ꯑꯩ ꯏꯕꯦꯝꯆꯥꯗꯣ ꯃꯁꯨ ꯑꯩꯅ ꯍꯥꯏꯕ ꯍꯤꯗꯥꯛꯇꯣ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯅꯦ ꯑꯣ ꯐꯩꯌꯦ ꯑꯗꯨꯃ ꯈꯪꯖꯤꯜꯂꯤꯗꯣ ꯐꯩ ꯏꯁꯟꯅ ꯊꯝꯃꯨ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒ ꯀꯥꯎꯗꯅꯕꯒꯤ ꯗꯥꯏꯔꯤꯗ ꯏꯁꯟ ꯊꯝꯃꯨ ꯀꯔꯤꯑꯕ ꯈꯅꯥꯎꯗ ꯅꯥꯕꯗꯣ ꯀꯔꯤ ꯃꯅꯥꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯂꯣꯏ ꯃꯌꯦꯡ ꯇꯥꯔꯦ ꯖꯨꯁꯀꯁꯦ ꯃꯤ ꯐꯌꯥꯝ ꯂꯥꯛꯑꯝꯃꯤ ꯂꯣꯏ ꯃꯌꯦꯡ ꯇꯥꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯑꯩ ꯏꯕꯦꯝꯆꯥ ꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯣꯖꯥ ꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯕꯤꯁꯦꯛ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ like done support and thank you Sangki cang aja dulu tuh. support thank you Liêm trà thuốc đi kaya pháo thꯥꯗꯣꯏꯅꯣ ꯑꯣꯖꯥ ꯀꯨꯏꯔꯣꯏ ꯉꯥꯛꯇꯪ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯑꯣꯖꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯣꯖꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯣꯖꯥ ꯑꯕꯣꯛꯁꯦ ꯑꯍꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯣꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯆꯠꯂꯒꯦ ꯕꯥꯏ ꯄꯥꯔꯤꯁꯤꯗꯤ ꯎꯗ꯭ꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯩꯗꯣꯏꯅꯣ ꯊꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯝꯇꯪ ꯈꯨꯝꯃꯝꯃꯣꯅ ꯀꯩꯅꯣ ꯂꯣꯏꯗꯧꯔꯦ ꯑꯣꯖꯥ ꯉꯥ ꯊꯣꯡꯕ ꯆꯥꯊꯕꯤꯌꯨꯀꯣ ꯅꯪ ꯍꯥꯏꯗꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯣꯖꯥꯗ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥ ꯕꯁꯟꯇꯅ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯍꯪꯉꯝꯕꯅꯤ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯣ ꯑꯝꯇꯪ ꯍꯥꯏꯗꯣꯛꯑꯣ ꯕꯦꯟꯙꯧ ꯂꯥꯏꯁ꯭ꯔꯝ ꯑꯝꯇꯪ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯕꯤꯔꯤꯕꯣ
ꯔꯦꯕꯤꯇꯥ ꯆꯪꯂꯛꯀꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯗꯕ ꯃꯁꯨ ꯃꯪꯒꯣꯜꯅꯗꯨꯅ ꯂꯥꯛꯇꯕꯅꯦ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯣꯖꯥꯗ ꯔꯦꯕꯤꯇꯥ ꯆꯪꯂꯛꯀꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯕꯗ ꯃꯁꯨ ꯃꯪꯒꯣꯜꯅꯗꯨꯅ ꯂꯥꯛꯇꯕꯅꯦ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯣꯖꯥꯗ क्या देखो ꯍꯥꯏꯔꯒ ꯄꯩꯁꯥ ꯐꯪꯕ꯭ꯔꯣ ꯃꯁꯨ ꯍꯥꯏ ꯐꯪꯗ꯭ꯔꯁꯨ ꯑꯣꯖꯥꯅ ꯔꯦꯕꯤꯇꯥ ꯉꯥꯏꯕꯗ ꯋꯥꯔꯤꯁꯤꯗꯤ ꯑꯣꯖꯥꯅ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯒꯨꯝꯕ ꯅꯦꯠ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩ ꯄꯨꯡ 10ꯗ ꯑꯃꯨꯛꯀ ꯑꯦꯜꯕꯤ ꯍꯧꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕ꯭ꯔꯣ ꯂꯣꯏꯗꯣꯔꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯐꯪꯕ꯭ꯔꯣ ꯃꯁꯨ ꯍꯥꯏ ꯄꯤꯔꯛꯇ꯭ꯔꯗꯤ ꯃꯁꯨꯒꯤ ꯕ꯭ꯂꯣꯛ ꯇꯧꯅꯩ ARDB ꯈꯪꯅꯕ꯭ꯔꯣ ꯈꯪꯗꯦ ꯑꯣꯖꯥ ꯑꯇꯣꯝꯕꯤ ꯃꯤꯁꯅ ꯕꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯑꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯇꯣꯝꯕꯤꯕꯨ ꯑꯇꯣꯝꯕꯤ ꯀꯩ ꯂꯝꯒꯤꯅꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣꯖꯥꯅ PRDB ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯑꯣꯖꯥ ꯀꯅꯥꯅꯣ ꯑꯣꯖꯥ ꯑꯣꯖꯥ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯁꯥꯔꯒꯤꯅꯤ ꯃꯁꯨ LB ꯊꯥꯔꯦ ꯋꯦꯜꯀꯝ ꯕꯔꯗꯔ ꯋꯦꯜꯀꯝ ꯊꯦꯡꯀ꯭ꯌꯨ ꯑꯇꯣꯝꯕꯤ ꯕꯔꯗꯔ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠꯀꯤꯗꯃꯛ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯗꯨ
ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯕꯤꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯇꯣꯝꯕꯤ ꯕꯔꯗꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯆꯨ LB ꯊꯥꯔꯗꯤ LBꯗ ꯌꯦꯡꯉꯨ ꯑꯇꯣꯞꯄ ꯃꯤꯠ ꯑꯣꯟꯒꯅꯨ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯤꯕꯒꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯎꯁ ꯋꯥꯏꯐꯂꯥ ꯈꯪꯗꯅ ꯍꯪꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯇꯝꯂꯤ ꯋꯥꯎ ꯒꯨꯗ ꯐꯖꯅ ꯇꯝꯃꯨꯀꯣ ꯀꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯃꯤ ꯑꯇꯣꯝꯕꯤ ꯇꯥꯏꯌꯦ ꯑꯇꯣꯝꯕꯤ ꯀꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯃꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨꯀꯣ 12 ꯋꯥꯎ ꯒꯨꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕꯀꯣ ꯀꯔꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯍꯥꯏꯕꯅꯤꯀꯣ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯏ ꯇꯝꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯀꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯣ ꯕꯔꯗꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯣ ꯑꯩꯒꯤ ꯕꯔꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯄꯥꯏꯖꯕꯅꯤ ꯑꯇꯣꯝꯕꯤ ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯕꯔꯗꯔꯁꯤꯗꯤ ꯀꯔꯤ ꯂꯝꯅꯣ ꯑꯣ ꯑꯇꯣꯝꯕꯤ ꯕꯔꯗꯔꯗꯤ ꯀꯩꯅꯣꯒꯤꯅꯤ ꯀꯁꯥꯔꯒꯤꯅꯤꯀꯣ ꯀꯁꯥꯔꯒꯤꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯄꯤꯛꯂꯤꯉꯩꯗ ꯅꯦꯠ ꯌꯥꯝꯂꯝꯒꯅꯤ ꯃꯁꯨ ꯅꯪꯁꯦ ꯏꯁꯨ ꯅꯨꯄꯤ ꯄꯤꯛꯂꯤꯉꯩꯗ ꯃꯤꯠ ꯌꯥꯝꯂꯝꯒꯅꯤ ꯃꯁꯨ ꯅꯪꯁꯦ ꯅꯪꯗꯤ ꯐꯖꯅ ꯏꯔꯦ ꯀꯣꯃꯦꯟꯁꯦ ꯃꯤꯠꯇꯨꯒ ꯅꯤꯠ ꯍꯥꯏꯅ ꯏꯁꯜꯂꯛꯑꯦ ꯃꯤꯠ ꯍꯥꯏꯕꯅꯤ ꯃꯁꯨ ꯀꯣꯃꯦꯟ ꯐꯖꯅ ꯄꯥꯎ ꯃꯤꯠ ꯉꯥꯎꯁꯟꯅꯅꯨ ꯍꯥꯏ ꯍꯩ ꯅꯪꯅ ꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯌꯨꯝ ꯏꯝꯐꯥꯜꯅꯤ ꯑꯩꯁꯨ ꯀꯥꯏ ꯑꯣꯀꯦ ꯌꯨꯝ ꯂꯥꯞꯂꯤꯕꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯨꯝ ꯂꯥꯞꯂꯤ ꯑꯩꯁꯨ ꯀꯥꯏꯕ ꯌꯨꯝ ꯂꯦꯞꯂꯤꯅꯤ ꯑꯩꯁꯨ ꯍꯥꯏ ꯑꯣꯀꯦ ꯍꯧꯖꯤꯛ ꯁꯣꯏꯈ꯭ꯔꯕꯅꯤ ꯁꯣꯏꯕ ꯐꯪꯂꯗꯤ ꯀꯣꯏꯊꯤ ꯊꯤꯅꯨꯀꯣ ꯃꯆꯨ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯁꯟꯇꯗ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯔꯦꯕꯤꯇꯥꯒꯤ ꯃꯇꯥꯡꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯔꯃꯗꯥ ꯆꯪꯉꯛꯇꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 10ꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯎ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ